everyone and welcome back ma'am ngasi se nungsa su yam sathi na sai ba ko handang marak se nong ayam adum taraga lei aduna ko nungsa yam phajana sarak pasiga akhoi ichan nupi sina ko yung hanjan na lore duna papa na ngasi di phodok piramini mung pak sing se aduga lei masa sing su ka e lindam ne ille na ko aduga lore ba matungda papa ga mama ga akhoi naw nupi atombi ka tawraga theibong charamini theibong se ko mainly maru se lobagi da makka sanari ni aduga theibong pam se kanana pami haibada ko akhoi mama theibong yam pami ai de dum sa de naw nu sum khatang tanin sai papa su khatang ta akhoi sana pi su maru masu haina de ama bok sa bangam de ko akhoi mama na khara pami theibong se ko ai di chung za de maru di yam pami ko ai se ko the mine nung din das mine sana ramini do hai na ko nong ta thare e nung din da ko nong ar haidarak tana mahani ko pura ko siga ko amunu sa sai amunu nung din ta ba nong ta ba adu mayam nong se hangre fi su kang hautre aduga ko sanda waramda ai san business tum hogolaga mapubok ska tanahali ni ma satpagi matau tamhanba ma toi makhai ta honing ba ko tau dragana kapsan na doini mapubok se kidrinyo ma tau se ko samaya tau dra tawre adu matungda moi se amuk koi ba sakhani koi ba habadi bazar tau ba mas gari tong ga sakta ba ya de ba ko adu ni myam yengmina sing asig vlog se mas mai tuong ge hai ba do hu za ro mai tuong ba ya ro ba boka buga tawra mo chakhani yes bye bye ka siga ondro sinya siga ondro ne skang am pa e mama ngole phalo ma khamba đâu có đi đâu phát được quá karigi asuk wahali kuki ma'am kang hidak thari tu ko papa na naw nu na kan na tawri wow fan tharage aduga ma'am ai siga fi ma'am suraga laiba singse nong tarak tana ko kang busu yawi kang du busu yawi do khandok khige ha to ishone ma'am se one ngasai mai la hauda bodana khanga ba dry to haudre ba nong sadi phari ne ba dry to ramari kang da ba kang da ba ngai na sona kan che loi phaurage ka khan khan me thau ta de ko lang man ko fan cha ba nungai te ba nuna ka khan je khan da ne ba ko tuga fan nung sit na sa dong kang ja khani sika loi phau drom ne kang da ba sing do aduna ni smile to ise anduka ai mu pa pu ja ka loi tha gi ge me am ta loi shilakhi ge nanaw bi gi room se aina mushina re nanaw bi gi phamung ne sika lei re loi na chai ga lei re se am ta loi shin gi ge papa ga mama ga akhoi angang munu thoi ga bazar sakhi do doni angang chi laga go fi se yam na mathau ta hai se nungti gi suwa yam phajana param takpi re ko yam chumba wani mayam tharo se o labu ki tharo ne se cha doi ne ngasi
ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯂꯣꯏꯅ ꯃꯀꯛ ꯃꯀꯛ ꯀꯛꯇ꯭ꯔꯕꯅꯦ ꯃꯊꯨꯟꯁꯤꯡꯁꯦ ꯑꯁꯤꯕ ꯑꯝꯇ ꯌꯥꯎꯗ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯂꯣꯏ ꯅꯞ ꯅꯞꯇꯅ ꯂꯩ ꯀꯨꯏꯁꯜꯂꯗꯤ ꯃꯅꯝ ꯅꯝꯊꯤꯔꯛꯑꯅꯤ ꯍꯥꯏꯕ ꯑꯣꯂꯥꯡꯕꯁꯤꯒ ꯃꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯏꯁꯤꯡ ꯆꯦꯟꯊꯐꯝ ꯇꯦꯡꯀꯤ ꯃꯅꯥꯛꯁꯤꯒ ꯀꯨꯜꯂꯒ ꯂꯩꯖꯔꯤꯅꯤ ꯌꯦꯡꯉꯣ ꯀꯨꯀꯤ ꯍꯤꯌꯔ ꯀꯠ ꯈꯔ ꯇꯧꯈ꯭ꯔꯦ ꯀꯨꯀꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯈ꯭ꯔꯦ ꯍꯤꯌꯔ ꯀꯠ ꯇꯧꯕꯗꯒꯤ ꯍꯟꯗꯛꯀꯤ ꯖꯤꯌꯥꯁꯦ ꯃꯌꯥꯝ ꯀꯪꯁꯤꯜꯂꯤ ꯍꯥꯏꯕ ꯌꯥꯝꯅ ꯃꯥꯗꯤ ꯃꯌꯥꯝ ꯀꯪꯁꯤꯜꯂꯤ ꯑꯉꯥꯡꯁꯦ ꯆꯥꯗꯦ ꯊꯛꯇꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯊꯔꯣꯏꯁꯦ ꯀꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯨꯝ ꯍꯥꯞꯆꯤꯜꯂ ꯇꯤꯡꯁꯤꯜꯂ ꯊꯝꯃꯦ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏ ꯍꯥꯏꯕꯗꯀꯣ ꯃꯃꯥꯏ ꯂꯣꯏ ꯊꯣꯛꯂꯛꯇꯅ ꯂꯩꯒꯦ ꯌꯦꯡꯉꯨꯅꯦ ꯍꯤꯡꯉꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯑꯗꯨꯝ ꯃꯁꯥ ꯌꯥꯝ ꯀꯟꯕ ꯑꯃꯁꯨꯡ ꯃꯁꯥ ꯁꯦꯡꯕ ꯊꯔꯣꯏꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯀꯨꯀꯔꯗ ꯑꯥꯂꯨꯒ ꯊꯔꯣꯏꯒꯁꯦ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯀꯥꯝꯗꯣꯏꯅꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯒꯦ ꯃꯌꯥꯝ ꯍꯟꯗꯛ ꯆꯥꯛꯇꯣ ꯆꯥꯗꯦ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦꯀꯣ ꯁꯝꯒ ꯂꯣꯏ ꯀꯠꯊꯠꯈꯤꯕꯩ ꯃꯁꯛꯁꯦ ꯏꯊꯤ ꯊꯤꯖꯤꯜꯂꯦ ꯄꯨꯔꯥ ꯈꯨꯖꯤꯟ ꯑꯝꯇ ꯀꯛꯆꯗ꯭ꯔꯤꯑꯕꯀꯣ ꯄꯄꯥꯅ ꯉꯔꯥꯡ ꯂꯧꯔꯛꯄ ꯈꯨꯖꯤꯟ ꯀꯛꯅꯕꯁꯦ ꯑꯗꯣ ꯈꯨꯖꯤꯟ ꯀꯛꯄꯁꯦ ꯀꯃꯥꯏꯅ ꯀꯛꯀꯦ ꯌꯦꯡꯒꯦꯅ ꯑꯩꯅ ꯀꯛꯀꯦ ꯇꯧꯔꯤꯅꯦ ꯍꯩꯒꯗ꯭ꯔꯥ ꯍꯩꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯌꯦꯡꯁꯦ ꯑꯩꯗꯤ ꯍꯩꯇꯦ ꯀꯃꯥꯏꯅ ꯀꯛꯏꯅꯣ ꯁꯤꯕꯣ ꯁꯨꯃꯥꯏꯅ ꯀꯛꯇꯣꯏꯅꯦ ꯍꯥꯏꯕ ꯃꯈꯨꯖꯤꯟꯗꯣ ꯁꯥꯡꯕꯅ ꯂꯣꯏꯔꯦ ꯑꯣꯏꯃꯥ ꯀꯛꯊꯠꯈ꯭ꯔꯦ ꯇꯨ ꯌꯥꯏꯌꯦ ꯏꯂꯥꯏ ꯂꯥꯏꯌꯦ ꯇꯨ ꯁꯤ ꯑꯣꯏꯗꯤ ꯏꯂꯥꯏ ꯂꯥꯏꯌꯦ ꯃꯈꯨꯖꯤꯟꯗꯣ ꯁꯥꯡꯕꯒꯤꯅꯦꯀꯣ ꯀꯩꯅꯣ ꯇꯧꯐꯝ ꯈꯪꯗꯕꯗꯣ ꯈꯨꯖꯤꯟ ꯂꯩꯐꯝ ꯊꯨꯡꯕꯗꯣ ꯃꯣꯏꯁꯨ ꯃꯈꯨꯖꯤꯟꯗꯣ ꯁꯥꯡꯅ ꯀꯛꯇꯗꯤ ꯌꯥꯗꯦꯕ ꯈꯨꯖꯤꯟ ꯂꯩꯐꯝ ꯂꯣꯏ ꯊꯨꯡꯉꯦ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯂꯣꯏ ꯀꯛꯈ꯭ꯔꯦꯅ ꯑꯗꯨꯗꯤ ꯈꯨꯖꯤꯟ ꯂꯩꯐꯝꯗꯣ ꯅꯝꯊꯔꯕ ꯀꯥꯗ ꯆꯠꯄꯗ ꯅꯥꯏꯌꯦꯕ ꯃꯣꯏꯗ ꯑꯗꯨ ꯅꯨꯡꯉꯥꯏꯔꯅꯤ ꯀꯦꯖꯤꯌꯥꯗꯣ ꯀꯛꯈ꯭ꯔꯦ ꯑꯅꯤ ꯀꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯇꯩꯅꯤꯁꯨ ꯀꯛꯂꯛꯈꯤꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯡ ꯃꯨꯛꯀꯗꯤ ꯂꯣꯏ ꯀꯛꯂꯛꯈꯤꯒꯦ ꯃꯣꯠꯂꯦ ꯑꯉꯥꯡꯁꯤꯡꯁꯦ ꯈꯨꯖꯤꯟ ꯁꯥꯡꯉ ꯂꯩꯕꯥꯛ ꯆꯪ ꯂꯩꯔꯦ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯈꯨꯖꯤꯟ ꯂꯩꯐꯝꯗꯣ ꯅꯥꯔꯦꯕ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯌꯦꯡꯉꯨ ꯁꯥꯡꯉꯦ ꯐꯅꯌꯥꯝ ꯁꯥꯡꯉꯤꯅꯦ ꯌꯦꯡꯉꯨ ꯁꯤ ꯀꯌꯥꯝ ꯁꯥꯡꯉꯤꯅꯦ ꯌꯦꯡꯉꯨ ꯀꯦꯖꯤꯌꯥ ꯆꯤꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯥꯗꯣꯏꯃꯤ ꯅꯪ ꯅꯥꯗꯣꯏꯃꯤ ꯆꯤꯡꯉꯗꯤ ꯌꯥꯔꯔꯣꯏ ꯀꯛꯀꯗꯕ ꯄꯣꯠꯁꯤꯒ ꯀꯌꯥꯝ ꯀꯟꯈ꯭ꯔ ꯈꯨꯖꯤꯟꯅꯣꯅꯦ ꯃꯣꯏ ꯈꯨꯖꯤꯟꯁꯦ ꯈꯨꯀꯟ ꯑꯃꯅꯤꯅꯦ ꯑꯁ ꯈꯨꯀꯟ ꯑꯃ ꯇꯨ ꯅꯨꯡꯗꯃꯥꯏꯅ ꯀꯜꯂꯦ ꯍꯥꯏꯕ ꯈꯨꯖꯤꯟꯁꯦ ꯌꯦꯡꯉꯨꯅꯦ ꯈꯨꯀꯟ ꯑꯃ ꯍꯥꯏ ꯀꯥꯟꯅꯗꯦ ꯈꯨꯖꯤꯟꯁꯦ ꯈꯨꯀꯟ ꯑꯃ ꯇꯨ ꯄꯨꯔꯥ ꯄꯀꯥꯅ ꯍꯦꯟꯅ ꯈꯔ ꯐꯣꯠꯈ꯭ꯔꯦ ꯑꯗꯨꯅꯦ ꯈꯨꯀꯟ ꯑꯃꯅꯤꯅꯦ ꯑꯩꯈꯣꯏ ꯄꯥꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯁꯨ ꯄꯨꯔꯒ ꯀꯣꯏꯕ ꯆꯠꯈꯤ ꯃꯥꯒ ꯄꯨꯟꯅ ꯀꯛꯃꯤꯟꯅꯗꯣꯏꯅꯦ ꯀꯨꯀꯤꯁꯨ ꯀꯛꯇꯣꯏꯅꯦ ꯍꯣꯏ ꯃꯥ ꯌꯦꯡꯉꯨꯅꯦ ꯃꯁꯥꯁꯦ ꯂꯣꯏ ꯏꯊꯣꯛꯄꯤꯗꯣꯏꯅꯦ ꯑꯗ ꯅꯤꯝ ꯃꯅꯥꯁꯤꯡꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯑꯒꯅꯦ ꯇꯧꯗꯣꯏꯅꯦ ꯃꯣꯏ ꯍꯤꯌꯔ ꯅꯤꯜ ꯀꯠꯁꯦ ꯏꯁꯇꯥꯏꯜ ꯑꯣꯏꯅ ꯇꯧꯔꯦ ꯐꯖꯔꯕ ꯌꯦꯡꯉꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯥꯔꯣꯏꯗ꯭ꯔꯣ ꯃꯩ ꯂꯥꯛꯑꯕꯣ ꯄꯄꯥ ꯂꯥꯛꯑꯣ ꯑꯩꯅ ꯀꯛꯄ ꯍꯧꯔꯦ ꯀꯦꯖꯤꯌꯥ ꯃꯊꯛꯇ ꯀꯛꯁꯤ ꯂꯥꯛꯑꯣ ꯅꯨꯡꯁꯤꯠ ꯂꯥꯛꯏ ꯃꯊꯛꯇ ꯂꯥꯛꯑꯣ ꯅꯨꯡꯁꯤꯕꯅꯤ ꯂꯥꯛꯑꯣ ꯀꯦꯖꯤꯌꯥ ꯂꯥꯛꯑꯣ ꯀꯦꯖꯤꯌꯥ ꯂꯥꯛꯑꯣꯗꯅ ꯃꯊꯛꯇ ꯀꯛꯁꯤꯌꯦ ꯅꯨꯡꯁꯤꯠꯁꯨ ꯂꯥꯛꯏꯌꯦ
ꯃꯁꯥ ꯍꯥꯏ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯔꯣ ꯐꯨꯒꯦ ꯑꯝꯇ ꯐꯨꯒꯦ ꯃꯆꯨꯗꯣ ꯐꯖꯗ꯭ꯔꯦꯅꯦ ꯐꯣꯇꯣꯗ ꯍꯥꯏꯐꯦꯠ ꯇꯧꯅꯨꯅꯦ ꯄꯨꯄꯨꯁꯦꯀꯣ ꯄꯨꯄꯨꯗꯤ ꯃꯄꯥꯟꯗ ꯂꯩꯕ ꯀꯨꯀꯤ ꯍꯣꯏ ꯃꯁꯝ ꯀꯩꯀꯥ ꯍꯥꯠꯈꯤꯕꯁꯦ ꯀꯂꯛꯇꯅ ꯇꯧꯋꯤꯅꯦꯕ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣꯅꯀꯣ ꯑꯗꯨꯏ ꯑꯣ ꯃꯇꯨꯡꯗ ꯃꯉꯥꯜꯂꯩꯕꯤꯁꯦ ꯑꯩ ꯅꯥꯛꯇ ꯄꯩꯁꯥ ꯍꯨꯝꯃꯩ ꯑꯩꯒꯣ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯏꯅꯦꯕ ꯑꯩ ꯅꯥꯛꯇ ꯀꯩ ꯃꯄꯨꯕꯣꯛ ꯍꯥꯏꯅꯣ ꯑꯣꯏꯅ ꯃꯃꯥꯗ ꯍꯥꯏꯔꯛꯄ ꯄꯩꯁꯥ ꯂꯧꯔꯨꯆꯣ ꯅꯃꯥꯗꯒꯤ ꯁꯤꯔꯣ ꯆꯣ ꯍꯥꯏꯔꯨꯅ ꯃꯃꯥꯗ ꯄꯩꯁꯥ ꯀꯩ ꯄꯤꯔꯛꯎ ꯍꯥꯏꯅꯣ ꯍꯥꯏꯌꯨ ꯍꯥꯏꯅ ꯑꯗꯣ ꯍꯥꯏꯕ ꯂꯥꯛꯏꯅꯦꯕ ꯑꯩꯅ ꯀꯩ ꯄꯤꯌꯨ ꯉꯥꯡꯉꯅꯤꯅ ꯍꯥꯏꯅꯣ ꯃꯥꯁꯦꯀꯣ ꯃꯃꯥꯅ ꯎꯜꯇꯥ ꯍꯥꯏꯔꯣ ꯀꯩ ꯄꯜꯇꯥ ꯄꯤꯌꯨ ꯍꯥꯏꯅꯣ ꯉꯥꯡꯖꯅꯩꯅꯦꯕ ꯈꯪꯉꯕ ꯃꯌꯥꯝ ꯍꯥ ꯌꯦꯡꯉꯣꯁꯤꯗ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯁꯤ ꯏꯆꯥꯁꯦ ꯄꯤꯌꯨ ꯇꯧꯔꯤꯁꯦ ꯀꯩ ꯄꯤꯌꯨ ꯍꯥꯏꯅꯣ ꯄꯩꯁꯥ ꯄꯤꯌꯣꯅ ꯍꯥꯏꯕ ꯂꯥꯛꯏꯅꯦꯕ ꯀꯩ ꯄꯤꯌꯨ ꯍꯥꯏꯅꯣ ꯃꯃꯥꯗ ꯑꯣ ꯍꯣ ꯂꯤꯛꯁ ꯂꯧꯊꯣꯛꯈ꯭ꯔꯕꯣ ꯏꯃꯥ ꯀꯩ ꯄꯤꯌꯨ ꯍꯥꯏꯅꯣ ꯃꯃꯥꯗ ꯑꯩꯒꯣ 이세이라다 이세이라 부부에다 하이죠 ꯃꯃꯥ ꯄꯩꯁꯥ ꯂꯩꯇꯦ 부부에다 하이죠 부부다 하이죠 부부 पैसा पियो 하요 부부다 하이죠 चलो 하이죠 부부다 하이죠 저 하이로 부부 पैसा पियो 하이죠 저 각 작가냐 부부 하이 부부 하이네 각 작가냐 맞자 저 부부 पैसा पियो 하이죠 하이로 할머니께 ꯑꯝꯇ ꯍꯪꯉꯨꯀꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯦ ꯍꯣꯏꯅꯦ ꯑꯩꯅ ꯏꯗꯤꯇꯤꯡ ꯇꯧꯋꯤꯁꯦ ꯃꯥ ꯂꯣꯏ ꯎꯔꯤ ꯍꯣꯏꯅꯦ ꯄꯨꯄꯨꯗ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯪꯗꯤ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯚꯤꯗꯤꯑꯣꯗ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯔꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ